Mijing tabiri khwai puno pu image TV na taramna okshaw loina na Rajesh Kumar na khurumjari ngasigi maroiba pauda democracy gi mari shuba pillar ni hainariba media gi wahan thok lahensi miyam da ipau khanbada apunbagi saktam sagatnaba hotnagadabani haina Manipur gi governor Ajay Kumar Bhalana phungdokre Census 2027 Phase 1 Pre-Test Arban the Saruk Yagadava Enumerator Singh Amadi Supervisor Singh Numit Nini Numit Humni Satagadava Training Hodokre Classical Swine Fever Amadi African Swine Fever Gi Matang the State Level Awareness Program Pangthokre Loinana Passenger train amaga cargo train amaga thomjin nabada mioi tramathoi sire mapungoi pau lobirasi paumi singi kolom amadi broadcasters gi microphone yamna sakti leiba khulai amakhakni khulai asina samas amada charang naba thohan basu ngami amadi phan basu ngami maram asina paumi singna niyom sumna achoba daita amaga loinana thabak tawwa yamna maru oi haina Manipur gi governor Ajay Kumar Bhalana phongdokre wafam asi ngasi palace compound leiba city convention da pangthokkiba Akashwani Imphal gi Diamond Jubilee gi thoromga mai leinana phongdokkibani thorom aduda Akashwani gi director general Rajiv Kumar Jain additional chief secretary Anurag Vajpayee additional director general Akashwani NEG Satyajit Das director engineering head of office Akashwani Imphal Nomaitem Nanda Kumar na thorombapu amadi akhanaba mithunglen sing oina saruk yaki governor makha taraduna hai democracy gi mari shuba pillar ni hainariba media gi wan thok lehensi miyam da ipau khanbada apunbagi saktam sagatnaba hotnagadabani sensitive oiba issue khudingmakta munna khallaga miyam ipau khansi mahakna hai matamgi matung inna ahongba kaya laklabasu internet ki lamda khongjel yangna chatlabasu Akashwani Imphal na miyam gi seba tawbudi hanba leitana ngasi fawba hotnari amadi miyam nasu adumak ahongba leitana pamnari matamgi matung ina radio da ipau sandokpa khabar phonglakpa mathang laktuna digital media social media na singba kaya ama laklabasu Akashwani na thoram kaya sandoktuna miyam da maru oina ahal oirba singbu potha hanbaga loinana mit nakong singhali matamgi ahongbada yauduna ngasidi Akashwani Imphal na masa phandoraktuna YouTube channel fawba hangdoktuna miyam na pamnaba hengalakli amadi nungaiba entertainment program kaya ama sandokli ngasigi chahi asi fawba yaunanaba hotnabada achouba thodang lawkhiba Akashwani gi thomi khudingmakna thona hanba leitana miyamgi seba tawbiko haina yaifa paujel su pikhi thoromgi saruk ama oina cultural gi thorom singsu pangthokhi platforms should inform and enlighten, not descend into personal attacks or hostility. True strength lies in reasoned discussion and respect for differing views. Criticism of government policies is welcome in a democracy, but incitement, glorification of violence, or communal provocation must find no space in responsible journalism. Kaching district manungda African swine fever sandorokle haibagi wapam singnaba leibana khudaktagi sa kakpham dukan singda kupna yengchinanaba amadi control tawnanabagi thabak paikhatnanaba deputy commissioner Kaching Rohit Anand IS na Kaching municipal council gi senior chief executive officer Kaching Kuno municipal council gi chief executive officer amadi Sogunu municipal council gi executive officer singda khangalakli DC Kaching gi role asida pallibadi African swine fever ASF sandorokpana oksing siglakpi chang wangkhatle aduga laichat asi yamna launaganba amadi section daba amasung preventive action lokhat haudrabadi faksana sandorokpa yai maram asina Mathakta Paliba Municipal Council Singi Jurisdiction Manung the Fam Liba Oksha Yoliba Amadi Kak Liba Dukan Sing na Oirak Liba Film Asi Laksin Riba Fawa Thong Loan Anaba Poktak Pirakli Kariuma Kudakta Dukan Loan Bada feasible Oidrabadi strict monitoring mechanism Haibdi Oksagi Arem Khak Sing Veterinary Amadi Public Health Guidelines Ki
matung ina dispose tauba anaba natraga nare haina singnaba oksa kaithel da pusilaktaba amadi oksa kakdeba dokan singna proper sanitation amadi waste management protocol sing suksoi shoidana ingadabani hairiba measure sing ase miyam gi haksel gi phewam ngaktuna thamnaba laina ase makatana sandok raktanaba amadi veterinary department na changshiliba containment effort asida mateng pangnanabgidamak khudaktagi implement taunanabasu DC Kakching gi cherol asida khangalakli Homeland Lake Development Organization PLDO Topusing Kakching District na sinduna Manipur gi khwaidagi chawba anisuwa part ama oiriba Homeland part kannanaba amasung environment pu kannanaba pandamda contrast suba Homeland numit Homeland Day thoram ngasi Topusing awang lekai gi Topusing Welfare Association gi lapakta pangthokre ngasi thoram aduda Hianglam Assembly Constituency gi MLA Dr. Yumnam Radheshyam na athoibu mithung Manipur Lingaki Loktak Development Authority LDA ki Project Director NG Sanajawba Miteina Thoram Mapu Kakching Khunau College Kakching Khunau ki Principal o Binoy na akhanaba mithunglen oina saruk yaki Thoram adugi saruk ama oina Pumlen ima iratpa Pumlen Kansi Environment Kansi haiba Paujel Piba Pandamda Vike Rally Chatpa Inat ki oina Jagoi Changdamnaba yauna Thoram Kyasu Pangthoki Thoramgi athoiba mithung oina saruk Yakiba Hianglam Assembly Constituency gi MLA Dr. Yumnam Radheshyam na hai kumja lisingani tarani pandagi Pumlen part asibu yengchinanaba official oina order thoktuna yengchinbagi thodok LDA da thodang LDA da sinakhre kumja lising kurumdoi gi February kunda laktuna part asida yengchin biram khre loinana numit aduda part asi sengbai thabak hawangani haina su miyam da thajab piram khre Laibak Tibadi Chahi Adumaki May Ahumdagi Chatarakiba Manipur gi Tangdu Laita the film Amadi Manipur Lengakpu suspended animation the Thamduna President rule Thamkibagi Part Asi Sengnabagi Thabak Pakat Namdana Lakli Adumakpu Amukhana suspended animation Asigi Matam Loerga Chapchaba Lengak Ama Hek Lakpaga Maki Maikai Dagi Su Soidana Lengak the Taksinduna Pumlen Partpu Semgat Nanaba Hotnabada Achawa Thodang Logjagani PLDO amadi part asigi akoibada khundariba miyamnasu achawa mateng pangbiu hainasu phongdokhi Pumlen environment haizaragasu Pumlen kanna buhanabada aikoi khudingmakta awatpa knowledge hagada awareness amase lay natraga aikoi madugi daita duty to responsibility lawbo ka warpagi mayam punamana Miyoibada yamna kiningai oiraba sathiraba laina makhal ama oiriba cancer lainabu miyamda hena gyan tahananaba amadi khanghananabagi pandamda cancer awareness cum free detection camp ama Yumimsa High School Kakching campus da laiba Central Public Hall da pangthokri together in fight together in life haiba pandamda pangthokhiba medical camp adu cancer survivors of Manipur se SOM na DIS NCD cell Kakching amasung Carnicos Cancer Hospital Gapuna Kusamna Sinduna Delhi Maitai Coordinator Mitai Yumpham Charitable Trust Amadi Idol Pioneer Club Kakching na Mateng Pangduna Pangthokhibani Thorom aduda Delhi Mitai Coordinating Committee gi spokesperson oibada natana CMO Maharaja Aggression Hospital New Delhi gi Dr. Naurem Bobo advisor Cancer survivors of Manipur retired SMO Medical Health Services Dr. R.K. Noni, Cancer survivors of Manipur optometrist Navika Zen, President Cancer survivors of Manipur Sangila Sakolsem Amadi Treasurer Cancer survivors of Manipur Satyabati Loinana, retired former Director Health Services Manipur Head of Department Anesthesia Carnicos Manipur Dr. K. Rajona Thorom Asige Akhanaba Wangalosing Oina Saruk Yaki Thoramduda Dr. K. Rajona Cancer Asi Horpagi Maram Laina Asigi Makal Singh Layang Pathap Amadi Section Thorang Singi Maramda Miyamda Nikizana Haikibaga Loinana Saruk Yakwa Miyamna Kaningba Hanglakpa Wang Singi Paukum Pidana Wariwataisu Sanaki
ngasi pangthokhiba cancer screening camp aduda mioi chanirom screening tawkibaga loinana hoji cancer treatment chathariba patient tarama gi su laina asigi makha taba layeng pathap ki maramda doctor singa tathok cha sin tawnaki camp asida routine blood test makhal oiriba hemoglobin CBC blood group amasung RH RBH, ISP1SC, LFT, KFT, thyroid profile, lipid profile, SB12, vitamin D, S calcium, torch panel, dengue, amadi CA125 yauna test makhal taramanga lemna tawki tawbai khudong chawa su phanki loinana camp asida saruk yakhibagi ticket pairabi nupi singna womb cancer gi test tawning labasu makhatana R1 primary health center kakching wari da lemna test tawbagi khudong chawasu phangani hairi Manipur lemngaki agriculture director gi wakhada thawal amasung kakching district su hayengdagi lomi singda ningtham thada thagadaba rabi crop ki sit maru marang yanthokpa haurgani haina district agriculture officer thawal amasung kakching TS Joy Prakash na phongdorokli hayengdagi haugodoriba rabi crop ki sit amadi urea har yanthokpa asigi matangda thawal amasung kakching district ki agriculture officer oriba TH Joy Prakash na aikogi paumida phongdorokpada hayeng ahanba oina thawal district ki hairok litan makhongda yengani aduga November 8 ta khangabok November 10 da wangu chairel amasung thawal laishang them bazar November 13 da kaksing makha laikai amasung wabagai makha laikai da yengani hari makha tanasu November 10 fawda district ani asigi lemhori ba tongan mafam singda yengani hari aduga hari buniktham maru marang amadi urea har lobo lakpada lomi singna masagi adhar pata amadi tenant certificate loinarakadabani haina mahakna makhatana khangalakhi Amaromda hayengdagi haurga yengadariba niktam maru marang sing asi hana village and partnership ta yawba lomi singi maru marang lemna pigani aduga yawdaba lomi singidi chada 10% tamak thirga logadabani hairi maram aduna district ani asigi lomi singna agriculture department na pakhalak liba thorang asigi kanaba adu lobi duna state asida chathok hena puthokna naba hon aminasi haina mahakna appeal su tawrakhi di from haradi program sing asira mayam na lomi sina usuna salu ya biduna di district ani si di sahonga hongba madi yamna economy da mahal kai bagi mo agency habisi hajale atini Census 2027 Phase 1 ICLO Pre-Test Arbanda Saruk Yagadaba Enumerator Singh Amadi Supervisor Singh Numit Humni Chathagadaba Training Ama Imphal Municipal Corporation IMC Principal Census Officer Imphal Amadi Directorate of Census Manipurna Khusamnana Sinduna Imphal Municipal Corporation ki Conference Hall da ngasi hodokpagi thoromda Director of Census Manipur Director Thongaujam Chitra Devi IAS Principal Census Officer and Imphal Municipal Commissioner Kiam Chandrakumar Charge Officer Urban and IMCG Additional Municipal Commissioner Thodam Sony Census ki Joint Director Dr. Ningombam Roshini Kumar na athoibe mithunglen sing oina sarukya Principal Census Officer Urban and Imphal Municipal Commissioner Kiam Chandrakumar na phongdokhibada Urban gi oina Imphal Municipal Corporation Ward number 16 Chingamakha da sathagadoriba pre-test asida supervisor sing amadi enumerator amadi supervisor sing na genuine oiba information launa naba hotnabiu amadi ward asige miyamna su lakliba sing da achumba imungi information pibiu amadi genuine oiba census report ohenna hotnaminasi haiki Panbayabdi census asi kumja lising ani kunmathoi da pangthokadaba adu COVID-19 pandemic lakhibana maram oirga tawdana lairakli maram asina kumja lising ni kuntaruk April dagi September tha fawda first phase pangthokani hairiba matam sida state government na state ki khudong saba tha ama khallaga house listing and housing census asi pangthokani kumja lising ani kuntarat ki February mapal dagi kunipan fawda second phase population enumeration
सन अदुगा मार्च अमदगी मंगा फावना रिविजन राउंड तौगनी हारी अदुगा चटलिबथा नवंबर 10 दगी कुंट्रा फावा अर्बान गी ओइना इम्फाल म्युनिसिपल कॉर्पोरेशन वार्ड नंबर 16 चिंगा मखादा प्री टेस्ट पांथोकनी रूरल गी ओइना उखरुल डिस्ट्रिक्ट की विलेज मरीदा पांथोकनी सेल्फ इन्यूमरेशन ओइ नदी चटलिब थासगी नवंबर अमदगी सथब हौक्रे लोइनना थासी तरेट फाव चथगनी अदुगा इन्यूमरेटर्स सिंह अमदी सुपरवाइजर सिंह की नुमित हुमनी चथगदौरिबा ट्रेनिंग असी अर्बान गिना IMC इम्फाल दा अदुगा रूरल गिना उखरुल दा पांथोकली हारी अदुगा मखोइने इकतप मतमदा इन्फॉर्मेशन करिसिंजु यारिंगबै सोइदनबा मयामनसु मतेंग पांगीदना अखोइ लाकदोरिबा 2020-27 गी सेंसस दा अचुंबा असेंबा याम जेन्युइन नोइबा अदुबा सेंसस समा ओइननबिदुंता मयाम मतेंग पांगियो हाइना इनसो अपील तौजरी सिख धर्म हौदोकपिरम गुरु नानक देव जी की चही चावा यांखै तरुक सुबा मपोक कुमन गुरु नानक जयंती की थोरम ngasi थांगाल बाजार दा लैबा गुरुद्वारा दा पांथोकरे श्री गुरु सिंह सभा इम्फाल ना सिंधुना पांथोकपा थोरम अदुदा मणिपुर की गवर्नर अजय कुमार भला अमदी थामोइबन केंद्र के MLA खुमुकचम जयकिशन याउना मियामना गुरु नानक देव जी की मफम दा इकाई खुनो उतुना थौनी जखी मणिपुर दा सिख अमदी पंजाबी की मसिंग चानीरोम तमक लैरबसु मणिपुर दा लैरकपा अरीब फुरुप अमा ओइरी गुरु नानक की जन्म साखी की मतुंग इन्ना कुमजा लिसिंग अमग चमंगा की मतमदा महाक असि लमदम असिदा खोइरेमना निंथौ ओइना पालिंगे मतमदा लाकलमी हाइना पल्ली लमदम असिदा लाकलमलबा मतुंग असंगी कसार चटकी मसी मतुंग हौजिकना बांग्लादेश हाइना खंगनरिबा लैबाक असिदा चटकी हाइना पल्ली गुरु नानक देव जी की मपोक कुमोनगा मरी लेनना श्री गुरु सिंह सभा इम्फाल की वाइस प्रेसिडेंट पूरन सिंह नहाई गुरु नानक देव जी ना थाजरंबा थमोय सेंगना थबक तौबा फंगलकपा सिंगदगी येनदुना चामिनबा अमदी सेंबिबा मपुगा नकननबा मेडिटेशन तौबा हाइबा कांगलोन सिंह असी सिख अमदी पंजाबी सिंगना ngakna चटली लोइनना हौजिक लमदम असिदा ओइरबा फियम असि अमुक हन्ना महौसागी तंगदु लैताबा पुनसिरोल अदुदा हलकननबा थौनिबोई थोरमसु पांथोकली फोंदोकी थोरम यावबा लाखिबा मिपुंग खुदिंग पुन्ना साथक सिंह सामिनकी मक्ता प्रे तौबगी एजेंडा में थमजारी अदुगी मयाम की सहयोग इना मणिपुर की लैबा प्रजा मयाम आलमन इसलिए नाव सिंह दा पंजाब सिख समाज दगी अखोइना अमुका फिबम फंडनब हाने की फिबम दा हंजनबा पीस एंड हार्मनी लैनबगी दमक्ता असी अखोइ सिंजारी थैंक यू Indian Red Cross Society Manipur State Branch na Sinduna Society asigi MG Avenue da laiba office ki training hall da first aid ki matang da senior professional singi numit nipani chathagadaba training on first aid program hodokre hodopui thorom da Indian Red Cross Society Manipur State Branch ki chairman Narendra Ningomba general secretary Nabachandra Athokpam amadi Indian Red Cross Society Imphal West ब्रांच की वाइस प्रेसिडेंट डॉक्टर कोइजम अरुण कांतना अथोइब मिथुंगन सिंह ओइना सरुक याकी नरेंद्र निंगोंबना फोंडोखिबदा रेड क्रॉस सोसाइटी की फंडामेंटल प्रिंसिपल तरेट ngakna रेड क्रॉस की वॉलंटियर सिंगना मियोइब खुनाई की मतेंग पांगदुना लागली ngasi हौदोकलिबा ट्रेनिंग प्रोग्राम असिदा सरुक याब सिंगना फर्स्ट एड की मतांगदा निंगथीना तमहोदुना तमहोरिबा खरदु अमुक अतोप सिंगदा संदोक्तुना मियोइब खुनाई की मतेंग पांगननब होनसी हाइकी ट्रेनिंग प्रोग्राम असिदा कक्चिंग बिष्णुपुर इम्फाल ईस्ट अमदी इम्फाल वेस्ट डिस्ट्रिक्ट तगी सीनियर प्रोफेशनल मियोइ मरी मरीन सरुक यादना सथगदरब ट्रेनिंग प्रोग्राम असिदा नेशनल ट्रेनर डॉक्टर थोकचम बंकिमना मास्टर ट्रेनर ओइना सरुक यारी National Animal Disease Control Program 2025-26 की मखादा Directorate of Veterinary and Animal Husbandry Services ना सिंधुना Classical Swine Fever अमदी African Swine Fever की मतंग State Level Awareness Program अमा पांथोकरे संजनथोंग Veterinary Complex द लेबर Training Hall द पांथोकपा Program अदुगा मरी लेनना Veterinary and Animal Husbandry Services की Director R.K. खोगेंद्रजीत ना युमद सासन लोइबा सिंह मरु ओइना ओक लोइरिबा फार्मर सिंगना क्लासिकल स्वाइन फीवर अमदे अफ्रीकन स्वाइन फीवर की मतांग खेतनबा
असी निथीना खंग चंगी मतम अयाम्बदा लौमीसिंगना मखोई मखोईना लोइरिबा सासन सिंग अदु नारकलबा मतुंग क्वेश्चन चेनबगी महुत्ता नारक्तनरबा सेक्शन थौरांग लौखतपना ख्वाइदगी फबा पांबई ओइगनी मतम मतमगी लाक्लिबा लैना तिनादगी गाक्थोकननबा बायो सिक्योरिटी की ओइबा अकनबा सेक्शन थौरांग लौखतपना अमत ngairba ufaini awareness asina sasan loibirba farmers singda chaun mateng oigani haina phongdoki sasan sirakpa matamda veterinary department khaktada natana municipality department tasu pau piba yai haiba wafam director asina thamladuna yumda loiba sasan ok na chingba sirakpa matamda lambi surok natraga turelda thadarakpagi hainabi asi tobiganu masina मियोइबदा मखल क्यागी लाइना तिनला छंदोरप याय हाइना सेक्शन वा पाउजे लखी थोरम अदुदा वेटरनरी एंड एनिमल हस्बेंडरी सर्विसेज के सेक्रेटरी नामोइजम खेदावत्रा ऑल मणिपुर वर्किंग जर्नलिस्ट यूनियन अमजू के प्रेसिडेंट असम वक्त अमदी मणिपुर प्रोग्रेसिव बिग पिग फार्मर एसोसिएशन के मिहुत अमदी फार्मर सिंगना सरुक याकी अवेयरनेस अदुदा रिसोर्स पर्सन सिंगना एपिडेमियोलॉजी transmission, clinical science and diagnosis of CSF and ASF, biosecurity measures of ASF, National Action Plan for Control, Containment and Eradication of ASF की मतंगदा वांगांखी मणिपुर लैंगाकना लांजनरबा IDP सिंगी ओइना नवंबर थादगी हौदुना रेशन मनी ओइना नोमगी लुपा मरफू मरी ओहंदुना DBT की खुठांगदा काबलक की सेंपम सिंह अदु पेनद्रबा IDP सिंगना सोमबुंग SDO ऑफिस लाक्तुना हंदोखरे सजीवा अमदी सोमबुंग रिलीफ कैंप लेरिबा मियोय सिंगना हौनरुबा लैतना SDO सोमबुंग ऑफिस तमना थमजिलक किबगा लोइना SDO गा उनदुना वारी सानाबा होनकी अदु SDO मसा लैमदबदगी एग्जीक्यूटिव मजिस्ट्रेट लाक्तुना IDP सिंगी सेंपम सिंह अदु हंदोखिबनी ngasi sanction kiba khongjang aduga mari leinana apex committee of victim villagers eco sadu yengkhuman dolai thabi laital popi mairen pat amadi sadu lampaki convener koijam sarat nahai mamang da sarkar na inmet amamam gi lupa marifu sarga manam singi pibani aduga sengna department na pibani handak november amadagi inmet singi account da mioi amam da lupa marifu asi kaplakhi matam aduda sengi wapam palakhiba leite adubu inmet amagi account da lupa marifu mari kaplakhi mamang da disina थोखिबा ऑर्डर अमदा सेंग ग्राम चानमरी की लुपा कुन कुन कापलगा लहोकी ककलगा लहोकी हौजिक लुपा मरफू मरी असिदा लुपा 13 असिना कदाइदा चटख्रे सरकार ने लुपा मरफू मरी सारकलेबा पैसा असिदा लुपा मरफू अमदी मना मसिंगी लेख्रे लुपा मरी असिना सेंग वालू हाइबा तारबदी मखोइना लुपा मरी पीबा सेंग वान नबगी मफम असि डिपार्टमेंट पिफम थोई करिगुंबा मसी पीबा ngamloi हायरबदी ngarang kablak liba senpam punamak asi handokpani numit tarani gi manungda IDP sing asi hanagi masa masa gi mayumda sanghanba ngamdaba tarbadi IDP singna makhata na makal makha kaya gi khongjang sing sangchinhana basu sem saba loire sarkar na lupa mari gi seng asi layu haiba tarbadi seng lofam singadabani adu nattaba tarbadi hanagi yumda hanjin hangadabani IDP singi mamang da seng gram sanmergi lupa kun sarga ka horba matung hojikna ishana leiro haiba matamdana lupa mari sarga pirakliba asi yamna laibak thibani IDP singi sarkarna kai seng sakthung adudi sabchana pibiu hojik IDP सिंगदा चथरकलिबा नीति नियम सिंग असि मणिपुर लेरिबा IDP सिंगनसु भापताना खंगबिउ याय हाइदुना IDP सिंगबु नमथरगा थंबगी वकलोन थादोपिउ फोंडोखि काइथोइबा सेमनमदुदि अखोइगी चाक्तुंदुदि सबचाना पिबिउ हाइजाबने अखोइना हाइजाइसे अखोइ मोइदा सावबो किसु लेते तबुदबु हाइरिबा नीति नियम जुदि लेरिबा गसि मणिपुर लेरिबा IDP सिंग इचिनाउ सिंगजु भापताना खंगबिउ अदुगा याय हाइदनसु IDP सिंगदा स्वाना नमथर थंबगी वकलोन थादोपिउ हाइबजे आइ मेडिया थोंदै हाइजाइ
Lenga ki makada leiriba college singda oza gi awat pa leiriba asi athubada mankhatnanaba thabak paikhatkadabni haina mahiroi lup desamna thamlakpaga loinana thabak ama tawbada kumpubagi hainabi thadoksi haina mari leinaba education sector authority da appeal torokli hiram asiga mari leinana ngasi nungthil kasampat leiba desam gi office ta permission ga unaba amada mahirlup asigi president mayengbam sumorjit na college singda oza watpagi khudong sadaba asi matam kayadagi thengaduna laklabani hiram asida desam nasu mari leinaba authority da taksin bada natana khongjang changsilakpani masigi mahai oina manipur university amadi diam university ki makada leiba college singi watpo oza chamri ga kontrani thoi Launa nabagi cherol ama higher education ki commissioner na MPSC ki official singda cherol thaduna khangan basu laikhrabani maram aduna oza chamri ga kontrani thoi lobagi thabak MPSC na atubada paikhat piu madugi mathakta param chumna amadi senja thumja yaudana oza lobiu karigumba oza ge awatba asi adumak lairabadi lakadarba sahigi session horakpada mahiroi singda oza watpagi khudong sadaba hena thengnargani haiki amaromda desam amadi college kayagi mahiroi singna 4 years course hangba college singbu sahi asidagi session hawannaba changsin khiba khongjang sing adubu lengakna taba oina college kharada session hoba nangnabani haiduna oza thaba horakba asisu desamna taramna oi haiki announcement am torokusi samgi michael ji director ki very director staff sing assistant director ba tei ma'am na secretary ma'am thagachari sugumba koi thabuk sing si ihog la aga na to we mong na to khran gan na matam chana ka proactive na to gi apam su lei si su foi na maka ta to gi bani ha gi hajo Government na matam gi oiba marumrang sing lomi sing the lem na piribase manghan biganu government na bu lem na piribadi mang khrabasu yare haibagi waklon adu thadopiu piriba marumrang sing asi manghalu haina pibunate chenjak tami pal tangdana hingba lamdam ama oinana ba government na lomi singda lem na pibani haina moirang assembly constituency gi MLA thongam santi na phongdokre wafam sing asi moirang da leiba fish market ta NMEOOS amasung state planning makada district agriculture office Bishnupur na sinduna Bishnupur district ki oina sahi asigi ahanba phase ki ningtham marumarang lomi marifuda lemna pibaga loinana government na lepa mamalda urea har sing lomi singda phanganbagi thorongga mari leinana MLA na phongdokhibani MLA thongam santi na makha taladuna hai aikogi iramdam manipur gi lomi singna chenjak to pal tangdana ba hotnariba asi yamna thagachai hokhiba chahi kayagi mamangdadi miramdagi pusilakpa chinjak khakta ngaiduna leiram labsu hojik matamdadi lomi singna chinjak tamipal tangdana ba hotnarakli loinana sarkar na su lomi singidamak matam gi oiba marumrang kaya lemna piduna hena chathok leinana ba hotnarakli sarkar na hotnariba asi lomi singna su sogot piu ngasi agri office na marumarang sing lemna piri adubu urea fertilizer sing asina sarkar na lepa ahongma malda lomi sida phangalibani maram aduna lomi singna iramdam asibo chinjak temi pal tangdaba lamdam ama oinanaba hotnabiu haiki district agriculture office Bishnupur gi DOH maniharna lomi singda haikibada ngasi district asigi oina launch tawba hobani hayengdagi district asigi mafam tarukta ningtham marumarang amadi urea har sing lomi singda phangananaba hangdok lagani ningtham maru marang di lemna pigani aduga urea har gi oinadi sarkar na lepa mamal bag amada lupa chaniga homra oigani aduga labor charge kharadi lomi singna hapkani hayeng hangdokadaba Bishnupur district ki mafam sing adudi Kumbi, Saiton, Bishnupur, Nambol, Irengbam amadi moirang hairibam pham taruk asida phangbigani haina phongdokhi Kamjong district ke Rihada nauna saba Eklavya Model Residential School EMRS ngasidagi mathau hokre school hangdokpagi thoramda Fungyar Kendra ge MLA Laisio Kaising Kamjong district ki DC
रंगनामई रंग पीटर सिंबना सरुक याखी थरमग मरी लेना रंगनामई रंग पीटर स्कूल असी मिनिस्ट्री ऑफ ट्राइबल अफेयर्स के मखाद ट्राइबल ngakta खुंदाबा ब्लॉक खुदिंगमक्ता थमगदब रेसिडेंशियल स्कूल की सरुक अमा ओइना सेमलकपनी हौजिमकी ओइबा क्लास 5 अमदी 6 तकी हौरिबा स्कूल असी सेक्शन अमदा माहिरोय कुंथ्रा खक्तमक लेगदबनी कामजोंग डिस्ट्रिक्ट नवोदय स्कूल यावना अतै स्कूल सिंगसु हंगदोकननबा होटनगनी हाइकी थोरम अदुदा लैशियो कैशिंगना स्कूल असी अहानबदा कामजोंग हेडक्वार्टर्स दा सानरब थौरांग तोरमबनी मरम खरदगी रिहादा होंगलकपनी स्कूल असी माय पाकनबा अमदी माहिरोय सिंग अफबा मियोय अमम ओइबदा स्कूल असी के स्टाफ सिंगी मखादा मथक्ता रिहा अमदी अकोइबा खुलगी खुंजा सिंगी अचौबा थौदांग लौफम थोई स्कूल असिगी मतौ अतोप स्कूल सिंगना तामलकनबा स्कूल असिगी एडमिशन टेस्ट सरुक यानिंगबा ममा मपा अतैसु थोरकननबा होनबा चंगी लाइरिक हैरगा लमचत चुमदबा माहिरोय सिंग असिदगी थोरकतनबा होनसी स्कूल असिदा महै तंबदा मिंग सनबगी सेल तिंगलोय लाइरिक नोटबुक यूनिफॉर्म साब थक पुनमक लेमना पीरगदबना अतै करिसु हाइनिंगाय लेररोय स्कूल असी वाई पाकनबा अखोइना होनबा तमक अखोइगी थौदांग ओइगदबनी हाइखि ngarang numit yung mabatong Chhattisgarh ki konong Raipur dagi kilometer chamaga 15 rom lap leiba Bilaspur city da passenger train amaga cargo train amaga thomjinnabugi thodok ta meoi 13 sire hairi laikhidraba meoi sing adugi manungda passenger train adugi driver yauri passenger train adugi female को ड्राइवर अदुसु खुदोंग थिने ओइना सोकपदगी प्राइवेट हॉस्पिटल अमदा लाइकनरी एक्सीडेंट अदुदा मियोय कुन लोम असोकपन नंखी मखोय सिंग अदु लोकल हॉस्पिटल सिंगदा लायंगली हारी छत्तीसगढ़ की चीफ मिनिस्टर बिष्णु दियो साइना लाइखिद्रबा मियोय सिंग अदुगी अवाबा नंगलबा इमुंग मनुंग सिंगदा अवाबदा सरुक यादुना अवाबा फोंदोखरे हारी सेंट्रल फिलीपींस ता चहीसी की क्वाइदगी कनबा टाइफून हमजलक्तुना मेय मरफू मंगा की पुंसी लोमहनख्रे लोइना मेय लिसिंग कयाना मयुम मकै थादोक्तुना साफगद मफमदा चेनख्रे हाइना अथॉरिटीज सिंगना फोंदोख्रे टाइफून कालमैगीना मी क्वाइदगी कुंगना ताबा सेबू की सेंट्रल आइलैंड की टाउन सिंगदा हमजिलक्तुना इचाउ थोअंदुना यामद्रबदा मेय निफुमापन सियन खिबगा लोइना मेय हुमद्रा मंगाना थीब खंगद्री मेय 13 असोपन नंख्रे हाइना ऑफिशियल सिंगना फोंदोख्रे डिजास्टर असिना मेय लाख मरी हेना लाइफम साफम लहेंद्रे हाइनासु नेशनल डिजास्टर एजेंसी की रिपोर्ट अमदा पल्ली सनाबगी पाव जिरीबाम की महई खुलेन विद्यानगर लेबा स्पोर्ट्स कम्प्लेक्स टीम 12 सरुक यादुना खेलो इंडिया की सरुक स्पोर्ट्स अथॉरिटी ऑफ इंडिया सपोर्ट तौरगा डेट 156 बटालियन CRPF न सिंदुर नमित 12 चुपना चथरक क्रिकेट टूर्नामेंट CRPF की DIG विष्णु गौतम न चीफ गेस्ट ओइदुना लोशिंख्रे ngasi sanakiba final match ta Sonapur cricket team na Sunrise Club Kadamtala Jiribambu run yankai tereta maithiba piduna Sonapur cricket team na champion aduga Sunrise Club Kadamtala na Jiribamna runner up oike champion oikraba team da cash prize lupa lising kontra trophy medal amadi certificate kusinaki aduga runner up team da cash prize oina lupa lising kun trophy medal sing amadi certificate fiki Sonapur team की अल्ताफ हुसैन मैन ऑफ सीरीज अदुगा सहर आलमना मैन ऑफ मैच ताखी ngasiगी लोसिन खिबगी थरम असिदा DC जिरीबाम कृष्ण कुमार IAS ओमकार नाथ सिंह कमांडेंट 150 बटालियन तपन कुमार कमांडेंट 87 बटालियन शिव रामा कृष्ण कमांडेंट 48 बटालियन Kanhaya Singh, second in command 156 Battalion, Ravi Shankar Sharma, second in command 156 Battalion, T.S. Manoranjan Singh, MCS Additional Deputy Commissioner, Jiribam Amadi, Santi Ranjan Mandal, Deputy Commandant 156 Battalion, CRPF Su Saruk Yaki. Aroy Bada, Aroy Pa Mohanna.
डेमोक्रेसी की मरी सुबह पिलर ने हाइनरिबा मीडिया की मनथोक लहनसी मियाम इ पाव फंगनबदा अपुन के सक्तम सागतनबा होनगदबनी हाइना मणिपुर की गवर्नर अजय कुमार भलाना फोंदोक्रे सेंसस 2027 फेज 1 प्री टेस्ट अरवान द सरुक यागदबा इन्यूमरेटर सिंह अमदी सुपरवाइजर सिंह की नमित हुमनी चथगदबा ट्रेनिंग होदोक्रे क्लासिकल स्वाइन फेवर अमदी अफ्रीकन स्वाइन फेवर की मतंग द स्टेट लेवल अवेयरनेस प्रोग्राम पांथोक्रे लोइनना पैसेंजर ट्रेन अमगा कार्गो ट्रेन अमगा थमजिन्नबदा मेय 13 सिरे ngasigidamakta di paudam pijaba matang asir loisinjare mejang tabirba khwai punoppo amuka hanna khurumjari